Akasvani Imphal, Ketrimayum Chitrabhanu na pau pazari, ahanbada maru oiba pau. Niti Ayoki Governing Council Gitere Suba Miphamda Mukhyamantri Nongthombam Birena Lau Singo amasung National Education Policy Listing and Nikon gi matangda pukhatkre. Arsungi mute singa sarkarga wari sanabada yanaba purakpa ngamkide ngasi makhatana wari sanagani amasung Commonwealth Games da Bharat na ngarang khakta da sanagi ta kamal mari lauduna medal teligi mari shuba maphamda leiri. New Delhi ke Rashtrapati Bhavan da leba Cultural Center da ngarang pangthokiba Niti Ayogi Governing Council ke tere shuba miphamda Mukhyamantri Nongthombam Biren Singh saruk yakhi mipham adda Sri Birena Manipur da National Education Policy listing ani kun chananbagi matangda hojik oiriba phibam amasung tungda pakhalakadaba thabak tharum singi matangda marik chumna pawdongkhi Rajya asida law singwi thabak hena faganhanaba amasung lam kyada pakhalagliba chakot thorangi matang su mipham aduda mahakna pankhi Atsum ansam amasung KSO gi miyoy kulundoi na sabab mihur kangbu amaga MLA tarit na sabab sarkar gi miyoy kangbu amaga ngarang wari sanabada yanaba porpangamdana lushinki ngasi makhatana wari sanagani hairi Koirengeti Labor Minister Latpau Hawki Kiyumda ngarang nutil pung 3 dagi wari sanaba horaga numidang athengba phawba wari sanaki mifam aduda yawkiba singi manungda Hill Areas Committee ki Chairman Dipu Gangmai Ukhrul gi MLA Ramoiba amasung Churachandpur gi MLA LM Khokte na chingba yawki Mayrak asida atsungi economic blocky ki khongjang asi haukiba ahing nongai fawbagi manungda handoktrabadi ngasidagi tampakta counter blockade chatharagani haina tongan ba civil society ki tara mari gi apunba lupna laukthokre Manipur Handloom and Handicraft Development Corporation na Sinba State Handloom Expo ngarang dagi Imphal East kinila kotiti leba urban hatta hokre Expo du hokdokpagi thoromda athoiba meeting oina saru yakiba Manipur Handloom and Handicraft Development Corporation gi chairman Khongban Tabam Ibomcha MLN hai law shingu gi hek mathangda handloom amasung handicraft na rajya asigi semilon da khwairi gi chawna thodang lawba sector ama oiri Yelomidagi Hona Rajya asigi ching amasung tamgi yumthong kodimakta handloom amasung handicraft ka mari lena basin pamsing pangtokna lakli masubu hena chakot hanaba honabagi tangai fadabalai Mahagna hai Manipur gi puwari ga sago na duna laklaba phajaraba phi makhal khara GI registration tawduna thamle ate walhori ba handloom amasung handicraft ki polong kharasu GI registration tawna na ba honari Agriculture ki he mathangda akhoi ki hingnabagi senthum gi akhoi ki source haida agriculture is number 1 hai number 2 the handicraft and the handicrafts ne aru sigi pose Manipur sida chingna haiba laite tamna haiba laite direct haiba laite haitaba haiba laite ipung khuding mutta adum laiba sinpham ne aduna masigi sinpham je akhoi agalan ba je masibudi akala mathau tai simai wonda ai phawjai Thoram Aduda Saru Yakiba Manipur Handloom and Handicraft Development Corporation ki Managing Director Elangbam Jiten Hai Corporation asina Rajya asida handloom amasung handicraft sakot hanaba lepalete na honari hena mugun leba handloom amasung handicraft ki pothok sung puthokduna malem gi kethel da achawa phida amakan bangamna ba honabada weaver madi artisan singa thawai yauna honabina naba Sri Jiten na appeal tawkhi Manipur COVID laisi ki phibam khara phagalabasu leina asina naba miyoi sing sibadi letri Ngarangi oina miyoi kun nauna COVID-19 positive oiki positive oibagi chang chada taruk dasmik tari ni hariba matam asta leina asna naba miyoi ani lekhide lekhidraba miyoi sing adu Imphal West amasung Senapati zila dagi amamamni lekhidraba miyoi ani adu masagi lana leba amasung COVID ki vaccine dose ani phawba kapkhraba miyoi ngaktani hairi masi tharaga hoji phawba da license asitagi lekhidaba apunba masing listing ani chama kunthra ni pan sure hariba matam asta leina asna naramba miyoi kunthra mapan naba phagalakhi naba phagalapagi chang chada matrudra ni pan dasmik ani Pani housing active case chani yankai manga lady Birmingham Commonwealth Games da Bharat ki nupi ki hockey team na senzengi takama lawrapada Mukhyamantri Nongthombam Birena nungaiba phongdokre social media da thaga pawarot amada Mukhyamantri hai games asida Bharat ki nupi ki hockey team na utkiba performance adugidama thoidongno chakthokchaba poi tungdo sumakoina kanna honaduna jati asigi mingchat hena porpangamgani haina thajai games aduda saru yakiba Manipur gi Susila Chanuna utkiba haisingba amadi Thona lingzen adugidamakta su thoidokna chakthokchaba poi haina Mukhyamantri na makha takhi tabiriba pawsi Akasvani Imphal legini
Birmingham ta pangthokliba Commonwealth Games da Bharat ngarang khakta da sanagi takaman mari logduna medal teligi mari shuba mafam da lady sanagi takaman sing adu boxing da Amir Pangal na kilogram yankai matugi nupagi event da Nitu Gangans na nupigi kilogram ni funipan gi amasung Nikat Jarina kilogram yankai gi kanglupta phangkibani nupagi triple jump ta Andros Paul na meter taratre dasmik sinyo hum chongduna sanagi takaman phangkibani Varan na hozik sanagi taratre lupagi tarahum amasung senjengi taramapan phangduna punna takamani pu mapan phangle games asta sanarishina mai palakpada Rashtrapati Draupadi Murmu amasung Pradhan Mantri Narendra Modi na thagat pa phongdokre ngasi phongba pausi singi maru oiba pawgidam hozik Ngangom Kiran leire Kiran Thagachari Chitrabhanu Achungge economic blockade ki matang wari sanabada warishin purpangam kinaba tampakta counter blockade chatharagani haiba luptara mari gi wafam amasung National Halum Day pangto kibagi pausingna ngasi phongo pausi ayambada maruyo pau ina phongnaba ure sana lebakta achumga lenga ka wari sanabada yanaba purakhidre ahing athengbada CM halakre economic blockade handoktrabadi ngasidagi tampakta counter blockade chatharagani haiba luptara mari gi wafamna ahan headline tawri PM na chair loduna Niti Ayog ki mifam pangthokre Manipur da NEP chanabagi mong CM na Niti Ayog ta pawdong kre haba paw amana pawsia sigani shube headline tawri Ichel Express ta National Handloom Day pangthokre Craft Handloom Project ki makhada fisa lonsa toriba Weaver lising ni putaret lomda kanaba piragan haba Minister Namsa Kipgen wafam na ahan headline tawri Drug Manufacturing Unit ama tugai kre lupa crore marpuni thoi rongi brown sugar kg yankaini pan dasmik Taruk Nipan Mangaga Konana Mio and Fire have a pow amana, Pausia Sigani should be headline Tori. Naharol get Taudangda, Wankai P, Sapi Lan P, Amasung Moirang P, Geographical Indication Goods Act, listening Masmapan Marputra Mapan Masung, listening Anitara Mari the registered Taukre have Minister Namsa Kibian Wapomna, Ahan headline Tori. Gari Ani Mai Takre, at Chungwari Shanabada Yanava Purkid have a pow amana, Pausia Sigi, and issue headline Tori. Shanghai Express Manipuri da truck chani hen pandunu lairabasu yanabagi pium da laire counter blockade kaukre mini secretariat mai thage torum le have pauna banner headline tori drug sungpham thugai kre lupa crore maripun thoi henbagi drug su phangle have pawamana pawsia siga ahan lamai da phongle pongna phamda economic blockade National Highway da truck chani rom pandunu laire have pauna han headline tori National Handloom Day lisingani Kunma Thoi, Kunithoigi, Weaver Samasung Artisan Singi State Award Sing Yantokre have a pow amana, Pausia Sig Ahan Balamai the Fong. Hoyelan Fauda, MLA Singi Matak file Torpa petition sing, Ram Wibha, Arun Kumarmasung Ramesorgi, election petition singi Makata while Nasi Chataragan have a pawna, Ahan headline Tori. Narendra Modi na chair lawduna Teresubunity Ayokimi from Pangtokre, Center na State Singbu, discrimination tawi haiduna Telangana Chief Minister Yauki have a pow amana, Pausia Sigani should be headline Tori. Irai Bakta, quality maintain Taudabadagi Amuk and Semlagani, Miamgi Kolau, Taibung Mapugi Yatang have a Minister Kamsan Wapam Nahan headline Tori. Manipur Langak na Wankai P, Sapi Lan P, Madi Moirang P, J registration Tore, Karasu Tongabu Taurangli have a pawna, Pausia Sigani should be headline Tori. Imphal Free Freshta, GI Ek Makada Manipur ki Pikara su registered Tongnabu Honari Heba, Minister Namsa Kibgen Wapam headline Tori, Shanghai Express English ta Achunga Sarkar Ganumidang Atengo Pawari Shanabada, Yanava Purapungam Kidre have a pawna, Ahan headline Tori. People's Chronicle the economic blockade number Moiduna, Trakaya, Panduna Lady, Kokomina, Achumda, Makui Kongjing Handoknaba Apple Tokre have a pawna, Ahan headline Tori. Manipur Melda Internet Service Numit Mangani Tingin Krehava Pawng Amasung Nipan Suba National Handloom Day Gitorum Pangto Kibugi Pawsingna headline Tori. Hills Ronvin Express ta Achunga Sarkar Gwari Sanabadi Yanava Purpungam the Nolution Krehava Paw Amasung Manipur da Mobile Internet Numit Mangani Tingin Kibugi Pawna headline Tori. Masona Thar Amasung Nisil Twin to the Achunga Economic Block and National Highway to the Gari Kaya Panduna Laire, Achunga Hill Areas Committee Masung, Tribal Affairs and Hills Kawari Shanabada, Yanava Purpungam the Nolution Krehava Pawsingna, headline Tauduna Fongli. Chitrabhanu. Thagachiri Kiran, Areba the Maruiba Pau Omukhanna. Niti Ayoki Governing Council get Tereshiba Mipam the Mukhyamantri Nongthomban Birena Lausing Amasung National Education Policy listening and Kungimatang the Pokre. Asung Musinga Sarkar Warishana Bada Yanava Purpangam Kide, Nasi Makata no Warishanagan Amasung, Commonwealth Games the Vara Nangaran Kakta the Sanagita Kaman Mari Loduna Medal Teligimari Shubamapam the Lady, Paul Zeri.